मैम आई ngasi video se sponsor to bi se sounds word manipur ko ba khoi manipur da koi first ne manipur da ahan ba company ne sigi company sina pot se thai se khoi mobile gi accessories ne headphone dagi horga darka oiba charger su ado magi price se pacham dagi horga pachatuk sathet ki matha phau lai asi se hauji khidi oina di khoi greater infal area gi oina home delivery charge ne koi pot se leiba matam ko aina pacham pi ba ama layer kanda adugi hauji magi maming se company na ming isala kanda mogi adum hapta khudingi lucky draw lottery gum su adum tawdi aduna mayam ai subscriber ai bun nushibising na ai video sinu semu matam mo sponsors na changbasing na putope aduna mayam nushibiduna ai support na hojiki sounds what manipur dagi for radio aduga ai barong gi site gi lakna hai tadi mana dum khangna yenga hojiki company na support adum tobe kani hojiki sounds what manipur se magi phone number ai side yindio my phone number so da yawni aduga magi instagram page le magi instagram page ai side hapsirage aduga modu so follow to bi aduga headphones mana I want to give pibile do ai season ga su yenge do ai sounds what manipur I am thagat chari mugi company sai am support to jari aduga magi headphone do magi earpiece signal su ngai aduga leiba matam da isu akesu ching roi problem kem to lei bam tung ngai bi ai dum ngai bi ai ngasi su ma'am da aro problem ma khudol tam sirte ai ngasi ma'am do se do se I tried se mai babon am se kamai to bi se si mai babon khatana na to su khogi brahman gaura gi baman o su ye ado ai ngasi sem do se dharma kem to mai le ne jati ai puchira nupa mo pok di experience ne ko ai sibu ai sai tom da ai history samjam ni create tam jone ado ai ngasi thong do si amna hai thong na thong di natte ado ai de gi na hai ba ko yamba dawana sharma madi brahman ne mana ai gonda awar pa mana gonda guideline to bi ne ado ai ngasi thong bi se mathen se na ataw ba ado na thong ba ado ga cha adagi champu ado ga ai iromba asina singmane ado ai bamon se kamai to ren gi chak yen ba khot do adu so ai dum taw tim ba thong ba mai mai sa ma tale se cham wai ai am khang di nati ado maka ta blog to lo khai gi yo na thara chari to se pya ga ya to tele ga hu ga lo ka mun ni ham nam to ai na sa theng lo is mua sa ho na ti la lo मैम ऐसे होगी से को मैं से चुखत पर लोय आई पुसी की अहन बने अदो ऐसे सिदा जो चाक थोग बने चाक युम जो सु थोग रे अदो ऐसे जे को फु थांग के सिदा अदो असी ना खांग ने कोई ना ताव ने की अदो ना से की खांग साइज ने ताव ने ऐसे सिंह हाथ की टाइमिंग जो चले मैं कुछ है ना औरतों की असीजु लोरे ना अदुगा अइना चाकसे सिदा थम्मे अदो सिदा कोई इंजान तावम महीने अदुगा सिसिना कोई ना मको मरु मको नारिंग का आई am I berarti koy tahu na do mana na tahu bedane कोई पोचे या मन लेना लोसले भी एग्जाम भी है सिदा कोई राम को मु खाओ अदु असि से मही से मतुम भी जाओगे मतुम न सिदा कोई बामन की खुद हो जा समाई तो मही तो वाला ना मसुदाला तुम भी गा कोन अंगो से हबसेवा अदुगा असिदला पान इरोंबले साइसना या ꯑꯩꯅ ꯁꯨꯃꯥꯏꯅ ꯉꯁꯤ ꯇꯧꯖꯔꯤꯁꯤꯀꯣ ꯑꯩꯈꯣꯏꯁꯦ ꯇꯤꯝ ꯋꯥꯔꯛꯅꯦꯕ
ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯁꯨꯃꯥꯏꯅ ꯆꯥꯛ ꯑꯃ ꯁꯨꯝ ꯆꯥꯃꯤꯟꯅꯁꯦ ꯑꯗꯨꯁꯨ ꯉꯥ ꯊꯣꯡꯕꯗ ꯌꯦꯟꯒꯨꯝꯕ ꯁꯥꯒꯨꯝꯕ ꯆꯥꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯨꯝ ꯆꯥꯅꯩꯕ ꯑꯗꯣ ꯉꯥꯒꯨꯝꯕ ꯆꯥꯕꯗꯤ ꯑꯩꯈꯣꯏ ꯄꯥꯛꯅꯁꯨ ꯆꯥꯅꯗ꯭ꯔꯤꯕ ꯑꯗꯨꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯈꯛꯇꯁꯨ ꯅꯠꯇꯦꯕ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯡꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯅꯣꯔꯃꯦꯜꯂꯤ ꯐꯖꯅ ꯑꯗꯨꯝ ꯄꯨꯟꯕꯀꯣ ꯑꯗꯣ ꯃꯣꯏꯅꯁꯨ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯦ ꯑꯗꯨꯒ ꯑꯩꯅ ꯃꯩꯇꯩ ꯕꯥꯃꯣꯟꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯉꯁꯤ ꯁꯛꯂꯣꯟ ꯑꯣꯏꯔꯁꯨꯀꯣ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯑꯩꯈꯣꯏ ꯐꯤꯉꯥꯡ ꯁꯦꯠꯄꯁꯨ ꯂꯩ ꯑꯗꯨꯒ ꯑꯩ ꯗ꯭ꯔꯦꯁꯁꯤꯡꯗ ꯀꯥ ꯍꯦꯟꯅ ꯗꯤꯄꯦꯟ ꯇꯧꯗꯦꯕ ꯑꯩꯒ ꯂꯩꯖꯕ ꯄꯣꯠꯇꯣ ꯑꯗꯨꯝ ꯑꯩ ꯁꯦꯠꯆꯕꯅꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯏꯌꯥꯝꯕꯁꯤꯡꯅ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯦ ꯑꯩꯅ ꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤꯡ ꯁꯦꯝꯕꯗ ꯑꯩ ꯏꯇꯣꯝꯇ ꯀꯩꯁꯨ ꯉꯝꯃꯣꯏꯕ ꯑꯗꯒꯤ ꯉꯥ ꯂꯩ ꯆꯠꯄ ꯑꯗꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯂꯩꯕ ꯆꯠꯄ ꯑꯗꯨꯒ ꯁꯤꯡ ꯂꯩ ꯆꯠꯄ ꯑꯗꯨꯒ ꯑꯃꯨꯛ ꯃꯆꯜ ꯊꯣꯡꯕ ꯃꯇꯝꯗ ꯕꯥꯃꯣꯟꯒꯤ ꯈꯨꯊꯣꯡꯗꯣ ꯊꯣꯡꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯆꯜꯁꯦ ꯑꯩꯈꯣꯏꯒꯤ ꯗꯥꯕꯣꯟꯅꯁꯨ ꯃꯌꯥꯝ ꯍꯥꯏꯔꯛꯄ ꯑꯁꯤ ꯋꯥꯠꯂꯤ ꯁꯤ ꯋꯥꯠꯂꯤ ꯀꯥꯏꯅꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤꯁꯦ ꯑꯇꯤꯡ ꯋꯥꯠꯂꯦ ꯑꯩꯅ ꯏꯇꯣꯝꯇꯅ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯁꯦ ꯏꯟꯖꯥꯡꯈꯩꯁꯦ ꯄꯨꯂꯞ ꯊꯣꯡꯕ ꯂꯣꯏꯔꯦꯕꯀꯣ ꯁꯤꯁꯤꯅ ꯉꯥ ꯇꯥꯎꯊꯣꯡꯅꯦ ꯔꯧ ꯑꯁꯨꯝꯕꯁꯨ ꯉꯥ ꯌꯥꯎꯋꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯤꯁ ꯀꯛꯄꯗꯁꯨ ꯄꯤꯁꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯏꯔꯣꯝꯕꯅꯦ ꯏꯔꯣꯝꯕꯁꯤ ꯄꯥꯟ ꯏꯔꯣꯝꯕ ꯑꯗꯨꯒ ꯃꯌꯥꯡꯇꯣꯟꯁꯨ ꯍꯥꯞꯄꯦ ꯑꯗꯨꯒ ꯊꯥꯡꯖꯤꯡꯁꯨ ꯌꯥꯎꯋꯦ ꯑꯗꯨꯗꯨꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯥ ꯃꯈꯣꯡ ꯃꯔꯨ ꯉꯧꯕꯗꯣ ꯄꯨꯂꯞ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯉꯥ ꯇꯣꯏꯊꯣꯡꯅꯦꯕꯀꯣ ꯑꯇꯣꯏꯕꯁꯤ ꯂꯣꯏꯗ꯭ꯔꯤꯕ ꯑꯇꯣꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯁꯣꯛ ꯇꯧꯕꯒꯤ ꯑꯣꯏꯔꯦ ꯇꯤꯜꯍꯧꯁꯤꯅ ꯉꯧꯔꯒ ꯑꯃꯨꯛ ꯁꯣꯛ ꯇꯧꯀꯥꯟꯗ ꯄꯨꯂꯞ ꯆꯥꯕ ꯌꯥꯔꯦ ꯁꯤꯕꯨ ꯂꯣꯏꯔꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯏꯌꯥꯝꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯕꯒꯤ ꯐꯝꯃꯦꯕꯀꯣ ꯑꯩꯅ ꯐꯝꯃꯣ ꯈꯣꯠꯂꯣ ꯃꯣꯏ ꯑꯩ ꯁꯦꯕꯥ ꯇꯧꯖꯔꯒꯦꯅ ꯑꯗꯣ ꯑꯩꯁꯦ ꯉꯥ ꯍꯧꯖꯤꯛ ꯇꯣꯏꯊꯣꯡꯁꯦ ꯑꯩꯅ ꯍꯥꯞꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯕꯥꯃꯣꯟꯒꯤ ꯔꯣꯜꯅꯦꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯅꯣꯏ ꯍꯥꯞꯄꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯀꯤꯆꯤꯠꯅꯦ ꯑꯩꯒꯤ ꯏꯌꯥꯝꯕꯅꯦ ꯑꯩꯒꯤ ꯍꯦꯛ ꯁꯥꯒꯩ ꯃꯥꯁꯨ ꯈꯨꯔꯥꯏꯖꯝꯅꯦ ꯑꯩꯈꯣꯏ ꯌꯨꯝ ꯃꯃꯥꯡ ꯑꯗꯨꯒ ꯑꯩꯒꯤ ꯁꯤꯁꯤꯅ ꯑꯩꯒꯤ ꯏꯅꯥꯎꯄꯥ ꯗꯤꯅꯥꯎ ꯃꯃꯥꯡꯒꯤ ꯕ꯭ꯂꯣꯛꯇꯁꯨ ꯌꯥꯎꯕꯅꯦ ꯑꯅꯟ ꯀꯧꯏ ꯑꯗꯣ ꯑꯩ ꯁꯥꯏꯗꯒꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝꯁꯨ ꯂꯩꯕꯅꯦ ꯃꯥꯒꯤ ꯀꯃꯦꯁꯇ ꯑꯩ ꯊꯦꯡꯅꯩꯕ ꯍꯥꯞꯄꯒꯦ ꯑꯗꯣ ꯃꯥꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅꯦ ꯃꯅꯤꯆꯥꯟ ꯀꯧꯏ ꯃꯅꯤꯆꯥꯟ ꯑꯩꯉꯣꯟꯗ ꯂꯨꯅ ꯇꯤꯟꯅꯕ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯉꯥꯛꯇꯅꯦ ꯑꯗꯣ ꯑꯩꯒꯤ ꯑꯇꯣꯞꯄ ꯏꯃꯥꯟꯅꯕꯁꯤꯡ ꯑꯝꯇꯗꯤ ꯌꯥꯎꯗ꯭ꯔꯦꯕꯀꯣ ꯍꯧꯖꯤꯛ ꯀꯣꯔꯣꯅꯥꯒꯤ ꯂꯝ ꯑꯔꯥꯞꯄꯒꯤ ꯃꯐꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯑꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯏꯌꯥꯝꯕꯅꯦ ꯑꯩꯈꯣꯏ ꯗꯤꯄꯛ ꯁꯤꯡ ꯀꯧꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯏꯕꯥꯏꯇ꯭ꯔꯤ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯍꯥꯏꯔꯒ ꯑꯗꯨꯝ ꯈꯪꯅꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯦꯛꯁꯇ ꯑꯩꯒꯤ ꯏꯌꯥꯝꯕ ꯗꯥꯃꯥꯏꯀꯦꯜ ꯑꯩꯈꯣꯏꯅ ꯗꯥꯏꯀꯦꯜ ꯆꯥꯛ ꯌꯥꯝ ꯊꯤꯌꯦ ꯗꯒꯤꯁꯦ ꯑꯩꯈꯣꯏ ꯗꯥꯏꯀꯦꯜ ꯑꯗꯨꯒ ꯁꯤꯅ ꯑꯩ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯏꯟꯖꯥꯡ ꯊꯣꯡꯕꯗꯀꯣ ꯑꯩ ꯉꯁꯥꯏ ꯏꯟꯖꯥꯡ ꯊꯣꯡꯕꯗ ꯑꯩꯗꯤ ꯀꯩꯁꯨ ꯉꯁꯤꯗꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯦꯕ ꯑꯩꯅ ꯁꯨꯃꯥꯏꯅ ꯕꯥꯃꯣꯟꯒꯤ ꯔꯣꯜ ꯂꯧꯔꯤꯁꯦ ꯑꯗꯣ ꯑꯩꯒꯤ ꯌꯥꯝꯅ ꯁꯞꯄꯣꯔꯇꯤꯞ ꯔꯣꯜ ꯂꯧꯕꯤꯕꯗꯣ ꯑꯩꯕꯨ ꯒꯥꯏꯗꯂꯥꯏꯟ ꯇꯧꯕꯗꯣ ꯊꯨꯝ ꯊꯥꯎ ꯍꯥꯞꯄ ꯈꯣꯠꯄ ꯃꯩꯁꯥ ꯃꯔꯛꯇꯒ ꯂꯩꯕꯗꯣ ꯑꯗꯣ ꯃꯥꯁꯨ ꯍꯦꯟꯅ ꯋꯥꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯕꯣꯅꯥꯎ ꯁꯔꯃꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯉꯁꯥꯏ ꯗꯥꯕꯣꯅꯥꯎ ꯁꯔꯄꯒꯤ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯒꯤ ꯏꯅꯥꯎꯄꯥ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯄꯥ ꯃꯥꯗꯤ ꯕꯨꯔꯤꯁ ꯀꯧꯏ ꯃꯥꯁꯨ ꯑꯗꯣ ꯃꯥꯗꯤ ꯈꯪꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯁꯪꯀꯔ ꯌꯨꯝꯅꯥꯝ ꯁꯤ ꯂꯩ ꯑꯩꯒ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕ ꯉꯥꯛꯇꯅꯦ ꯑꯩꯒꯤ ꯂꯣꯀꯦꯜ ꯏꯃꯥꯟꯅꯕ ꯉꯥꯛꯇꯅꯦ ꯍꯥꯏꯗꯤ ꯑꯅꯛꯄ ꯉꯥꯛꯇꯅꯦꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅꯦ ꯁꯤꯁꯤꯅ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯤꯡ ꯁꯥꯔꯇꯤꯐꯤꯀꯦꯠ ꯅꯦꯝꯗ ꯖꯣꯟꯁꯟ ꯇꯦꯛꯁꯟ ꯀꯧꯏ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤꯗꯤ ꯑꯩꯈꯣꯏꯅ ꯕꯣꯛ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ ꯃꯇꯨꯡꯗꯕꯣ ꯁꯤꯅꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯆꯥꯛ ꯊꯣꯡꯕ ꯈꯣꯠꯄ ꯇꯧꯕꯁꯦ ꯑꯩ ꯌꯥꯝꯅ ꯗꯥꯕꯣꯅꯥꯎ ꯁꯔꯃ ꯑꯗꯨꯒ ꯏꯌꯥꯝꯕꯁꯤꯡ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯄꯣꯠꯁꯦ ꯂꯩꯕ ꯈꯣꯠꯄꯗ ꯑꯩꯅ ꯌꯥꯝꯅ ꯍꯩꯖꯕ ꯑꯩ ꯇꯦꯂꯦꯟꯇꯦꯠ ꯒꯥꯏꯗꯤ ꯅꯠꯆꯗꯦꯕꯀꯣ ꯑꯩꯅ ꯁꯨꯝ ꯈꯔ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯁꯤꯟꯕ ꯄꯥꯝꯕ ꯕ꯭ꯂꯣꯛꯁꯤ ꯈꯔ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯕꯁꯨ ꯌꯥꯕ ꯑꯗꯨꯒ ꯑꯅꯧꯕꯒꯨꯝꯕ ꯄꯥꯝꯖꯕꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯆꯥꯕꯒꯤ ꯇꯥꯏꯃꯤꯡ ꯌꯧꯁꯜꯂꯦ ꯏꯟꯖꯥꯡꯕꯨꯗꯤ ꯍꯥꯎꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯆꯥꯛ ꯆꯥꯔꯀꯥꯟꯗꯁꯨ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯃꯦꯝ ꯑꯩꯁꯦ ꯍꯧꯖꯤꯛꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯁꯨꯔꯦꯁ ꯀꯨꯃꯥꯔ ꯌꯨꯝꯅꯥꯝ ꯄꯨꯂꯞ ꯐꯝꯃꯤꯟꯅꯔꯤꯕ ꯑꯗꯣ ꯑꯩꯅ ꯕꯥꯃꯣꯟ ꯄꯨꯔꯥ ꯑꯣꯔꯤꯖꯤꯅꯦꯜꯗꯤ ꯅꯠꯇꯕꯅꯤꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯏꯃꯥꯟꯅꯕ ꯃꯔꯛꯇ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯤꯡ ꯃꯔꯛꯇ ꯑꯗꯨꯝ ꯆꯥꯛꯁꯦ ꯐꯝꯖꯜꯂꯦ ꯑꯩꯈꯣꯏ ꯑꯅꯤ ꯆꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯥꯔꯤꯁꯦ ꯂꯥꯗꯁꯨ ꯆꯥꯔꯦ ꯑꯗꯣ ꯑꯩ ꯏꯃꯥꯟꯅꯕ ꯑꯃ ꯂꯦꯐ ꯑꯣꯏꯍꯧꯔꯦ ꯃꯥꯗꯣ ꯑꯩꯅ ꯏꯟꯇ꯭ꯔꯣ ꯇꯧꯖꯍꯧꯗ꯭ꯔꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯦ ꯁꯨꯔꯦꯁ ꯀꯨꯃꯥꯔ ꯌꯨꯝꯅꯥꯝ ꯀꯧꯏ ꯃꯥꯅ ꯑꯩꯈꯣꯏ ꯉꯁꯤ ꯊꯛꯏꯕ ꯏꯁꯤꯡꯁꯦ ꯃꯥꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤ ꯁ꯭ꯄꯣꯟꯁꯔꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯌꯦ ꯉꯁꯤ ꯑꯩꯈꯣꯏ इमानब ब्रह्मोंसना सुना अखोई इमानब मैम पुल्लगा सी ब्लॉक तरह अखोई चाक चरा चामिनबई तंजामसु फंगबसे मसी आई इमानबसे हायतना थागतसै दो कुइनसु अखोई पुनसि साना याम कुइन हिंगिसि अखोई नुवाय हाय लेमिसि अल थंजगी नहीं या भरे ngasi yang je ready how ba to khari how ba to mahi je ko mai to je ko la taw to je sham how sham te si alo ron de how ko mana plop chai ko yam sing so ko si plop yam how chai how mấy thùng gì còn mà tôi nhiều rồi làm là sai thằng gì này ai em đi siko
ꯑꯩꯈꯣꯏ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏ ꯏꯃꯥꯟꯅꯕꯁꯤꯡꯁꯨ ꯃꯣꯏ ꯏꯃꯨꯡ ꯌꯨꯝꯗ ꯂꯣꯏꯅ ꯆꯪꯅꯈ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯆꯥꯛꯆꯥ ꯇꯣꯛꯄꯒꯀꯣ ꯀ꯭ꯋꯥ ꯅꯨꯡꯁꯥꯁꯤꯅ ꯀ꯭ꯋꯥꯁꯨ ꯆꯥꯔꯨꯔꯦ ꯄꯨꯡꯕꯨꯗꯤ ꯈꯔ ꯊꯦꯡꯉꯦ ꯅꯨꯃꯤꯗꯥꯡꯁꯨ ꯑꯣꯏꯔꯦ ꯑꯗꯣ ꯑꯩꯁꯨ ꯆꯪꯖꯔꯦ ꯑꯗꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯦꯝꯖꯕꯗꯀꯣ ꯉꯁꯤ ꯄꯨꯡ ꯈꯔ ꯄꯨꯔꯥ ꯅꯣꯡꯃꯗꯤ ꯐꯥꯗ꯭ꯔꯦꯀꯣ ꯄꯨꯡ ꯈꯔ ꯄꯨꯡ 2-3 ꯆꯥꯛ ꯊꯣꯡꯕ ꯈꯣꯠꯄ ꯇꯧꯕꯗꯣ ꯃꯤꯔꯦꯀꯜ ꯂꯩꯕꯁꯦ ꯌꯥꯝꯅ ꯁꯥꯏ ꯕꯥꯃꯣꯟ ꯑꯃꯒꯤ ꯄꯨꯔꯥ ꯋꯥꯈꯜꯗ ꯇꯧꯖꯅꯁꯨ ꯇꯧꯖꯩꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯌꯥꯝꯅ ꯗꯥꯕꯣꯏꯅꯕꯁꯨ ꯃꯇꯦꯡ ꯄꯥꯡꯉꯦ ꯃꯥꯗꯤ ꯄꯨꯔꯥ ꯕꯥꯃꯣꯟꯅꯦꯕ ꯑꯗꯣ ꯑꯩꯅ ꯁꯤ ꯐꯥꯎꯔ ꯄꯥꯏꯇꯥꯔꯗꯤ ꯕꯥꯃꯣꯟ ꯑꯣꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯖꯤꯅꯤꯛ ꯑꯣꯏꯗ ꯌꯥꯗꯦꯕ ꯏꯁꯥꯁꯦ ꯌꯥꯝ ꯍꯥꯏꯖꯤꯅꯤꯛ ꯈꯨꯖꯤꯟ ꯈꯨꯌꯥ ꯑꯗꯒꯤ ꯀꯣꯏ ꯅꯨꯡ ꯆꯣꯝꯕ ꯍꯣꯏ ꯁꯛꯇ ꯗꯤꯄꯦꯟꯗꯤ ꯇꯧꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯍꯦꯟꯅ ꯄꯥꯝꯅꯕ ꯍꯥꯏꯇꯥꯔꯗꯤ ꯑꯃ ꯂꯩꯗꯅ ꯀꯣꯏ ꯅꯨꯡ ꯆꯣꯝ ꯇꯥꯔꯗꯤ ꯑꯍꯜ ꯂꯃꯟꯅꯁꯨ ꯈꯔ ꯍꯥꯏꯅꯕꯒꯤꯁꯨ ꯌꯥꯎꯒꯅꯤ ꯊꯥꯖꯩꯕ ꯑꯗꯣ ꯁꯛꯇꯕꯨꯗꯤ ꯂꯩꯇꯦ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦ ꯃꯥꯏ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯅꯤꯀꯣ ꯃꯤꯅ ꯃꯁꯛ ꯈꯪ ꯇꯥꯔꯗꯤ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦ ꯑꯗꯣ ꯕꯥꯃꯣꯟ ꯑꯃ ꯑꯣꯏꯕ ꯍꯥꯏꯁꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯉꯁꯤ ꯈꯛꯇꯗꯀꯣ ꯄꯨꯡ 2-3ꯒꯤ ꯐꯤꯂꯤꯡꯁꯇ ꯑꯩꯅ ꯈꯟꯕ ꯋꯥꯈꯜꯂꯣꯟꯗꯣ ꯈꯨꯖꯤꯟ ꯈꯨꯌꯥꯗꯤ ꯃꯣꯠꯄ ꯈꯣꯠꯄꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯃꯩꯁꯥꯅ ꯂꯩꯕꯅ ꯍꯨꯃꯥꯡꯗꯤ ꯌꯥꯝ ꯇꯥꯏ ꯑꯩ ꯃꯤꯠꯀ ꯊꯨꯞꯄꯦ ꯑꯩꯗꯣ ꯁꯤꯡ ꯊꯥꯒꯠꯄꯗꯣ ꯐꯖꯅ ꯍꯩꯇꯦꯕ ꯁꯤꯡ ꯊꯥꯒꯠꯄꯗꯣ ꯑꯁ ꯋꯥꯏꯒꯁꯨ ꯄꯤꯛꯎꯏꯕ ꯉꯁꯥꯏꯀꯣ ꯑꯗꯣ ꯈꯔꯗꯤ ꯑꯗꯨꯝ ꯈꯤꯇꯪꯗꯤ ꯋꯥꯕꯅꯦ ꯌꯥꯝꯗꯤ ꯋꯥꯗꯦ ꯑꯗꯣ ꯊꯣꯡꯕ ꯊꯥꯛꯄꯒꯤ ꯁ꯭ꯇꯥꯏꯜꯁꯦ ꯌꯨꯝꯗ ꯊꯣꯡꯕ ꯈꯣꯠꯄ ꯑꯗꯨꯗꯤ ꯍꯥꯏꯐꯦꯠ ꯃꯥꯟꯅꯗ꯭ꯔꯦ ꯑꯗꯣ ꯑꯩꯅꯁꯨ ꯈꯔ ꯎꯠꯆꯔꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯋꯥꯠꯍꯧꯔꯤ ꯑꯗꯣ ꯑꯩꯅ ꯈꯔ ꯃꯁꯤ ꯎꯠꯆꯔꯤꯁꯦ ꯌꯥꯝ ꯍꯩꯔꯕꯗꯤ ꯇꯧꯖꯕ ꯅꯠꯇꯦ ꯑꯗꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯤꯡꯅ ꯑꯗꯨꯒ ꯑꯩꯅ ꯁꯨꯝ ꯑꯇꯣꯞ ꯑꯇꯣꯞꯄꯁꯨ ꯍꯪꯕ ꯃꯇꯝꯗꯗꯤ ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯗꯤ ꯕꯥꯃꯣꯟ ꯑꯃ ꯑꯣꯏꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯖꯤꯟ ꯈꯨꯌꯥ ꯃꯁꯥ ꯅꯥꯟꯕ ꯍꯥꯏꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯥꯔꯁꯇ ꯄ꯭ꯂꯁ ꯐꯤꯖꯤꯀꯦꯜ ꯍꯥꯏꯖꯤꯅꯤꯛ ꯑꯣꯏꯕꯁꯦ ꯁꯤꯗꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯅꯦꯁꯦꯁꯔꯤ ꯑꯣꯏꯔꯒꯁꯨ ꯍꯥꯏꯅꯩ ꯑꯗꯣ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯦ ꯂꯣꯏꯐꯥꯎ ꯌꯦꯡꯕꯒꯤ ꯊꯥꯒꯠꯆꯔꯤ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯁꯨ ꯑꯣꯏꯔꯦꯕꯀꯣ ꯇꯨꯝꯃꯗꯧꯅꯤ ꯐꯃꯨꯡꯁꯦ ꯆꯥꯏꯁꯨ ꯆꯥꯏ ꯑꯩꯈꯣꯏ ꯃꯤꯜꯀꯤꯁꯨ ꯇꯨꯝꯃꯦ ꯃꯤꯜꯀꯤ ꯑꯩꯒ ꯃꯥꯒ ꯇꯨꯃꯤꯟꯅꯩ ꯃꯤꯜꯀꯤꯁꯦ ꯍꯌꯦꯡꯁꯨ ꯃꯥꯁꯦ ꯃꯆꯥ ꯁꯦꯝꯗꯣꯏꯅꯦꯕꯀꯣ ꯃꯥꯁꯦ ꯍꯌꯦꯡꯁꯨ ꯆꯠꯂꯒ ꯃꯆꯥ ꯃꯥꯁꯨ ꯆꯍꯤ ꯑꯃꯃꯨꯛ ꯐꯥꯔꯦꯕ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯐꯥꯎ ꯌꯦꯡꯕꯒꯤ ꯊꯥꯒꯠꯆꯔꯤ ꯂꯣꯏꯐꯥꯎ ꯌꯦꯡꯕꯒꯤ ꯑꯗꯣ ꯑꯩꯅ ꯌꯥꯝꯅ ꯈꯪꯍꯩꯗꯅꯁꯨ ꯅꯠꯆꯗꯦ ꯑꯩꯅ ꯉꯁꯤ ꯁꯦꯝꯖꯔꯤꯁꯦ ꯑꯩꯅ ꯁꯨꯝ ꯏꯃꯥꯟꯅꯕ ꯇꯤꯝ ꯋꯥꯔꯛꯀꯨꯝꯕꯅꯦ ꯑꯗꯣ ꯑꯩꯅ ꯕꯥꯃꯣꯟ ꯑꯃꯒꯤ ꯄꯨꯟꯁꯤ ꯁꯨꯝ ꯍꯤꯡꯅꯤꯡꯕꯗꯣ ꯗ꯭ꯔꯦꯁꯀ ꯁꯦꯠꯂꯒ ꯃꯩꯁꯥ ꯃꯔꯛꯇ ꯂꯩꯕ ꯀꯃꯥꯏꯅ ꯇꯧꯔꯤ ꯀꯥꯏꯅꯀꯣ ꯑꯗꯣ ꯋꯥꯗꯤ ꯋꯥꯕꯅꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯋꯥꯏ ꯃꯤꯟꯁ ꯍꯨꯃꯥꯡ ꯁꯧꯕ ꯈꯣꯠꯄꯗꯣ ꯀꯥꯂꯦꯟꯒ ꯑꯣꯏꯕꯅꯤꯀꯣ ꯑꯁ ꯑꯗꯣ ꯑꯩꯗꯤ ꯅꯨꯡꯗꯥꯡꯅꯦꯕ ꯑꯗꯣ ꯑꯌꯨꯛ ꯅꯨꯡꯊꯤꯟꯒ ꯑꯣꯏꯇꯥꯔꯗꯤ ꯌꯥꯝꯅ ꯋꯥꯔꯝꯅꯤ ꯑꯩ ꯈꯪꯉꯦ ꯌꯥꯝꯅ ꯁꯝꯃꯔ ꯑꯣꯏꯇꯥꯔꯗꯤ ꯌꯥꯝ ꯁꯥꯕꯗꯣ ꯑꯩꯗꯣ ꯉꯁꯥꯏꯀꯣ ꯁꯤ ꯗ꯭ꯔꯦꯁꯁꯦ ꯁꯦꯠꯂꯒ ꯆꯥꯛ ꯊꯣꯡꯕꯗꯣ ꯑꯩ ꯏꯃꯥꯟꯅꯕ ꯆꯥꯛ ꯆꯥꯕ ꯈꯣꯠꯄ ꯇꯧꯕꯗꯣ ꯄꯨꯟꯕ ꯃꯇꯝꯗ ꯗ꯭ꯔꯦꯁ ꯍꯣꯡꯇꯣꯛꯑꯒ ꯏꯔꯨꯖꯊꯣꯛꯑꯒ ꯗ꯭ꯔꯦꯁ ꯍꯣꯡꯇꯣꯛꯑꯦꯅ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯒ ꯑꯃꯨꯛ ꯂꯤꯠꯁꯜꯂꯦꯕ ꯀꯣꯟꯅ ꯑꯃꯨꯛ ꯌꯥꯝ ꯁꯥꯏꯌꯦꯕ ꯁꯥꯕꯗꯤ ꯑꯗꯣ ꯃꯌꯥꯝ ꯌꯥꯏꯐꯔꯦ ꯗꯥꯁ ꯕꯤꯗꯥꯅꯤꯌꯥ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇꯁꯨ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯑꯗꯣ ꯑꯩꯒꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯑꯩꯒꯤ ꯁ꯭ꯄꯣꯟꯁꯔꯗꯣ ꯑꯗꯨꯒꯤ ꯀꯝꯄꯅꯤꯁꯤ ꯃꯌꯥꯝꯅꯁꯨ ꯄꯣꯠ ꯂꯩꯕꯤꯌꯣ ꯑꯩꯒꯤ ꯃꯤꯡ ꯄꯜꯂꯒ ꯑꯩ ꯌꯥꯝ ꯍꯔꯥꯎꯅꯤ ꯃꯣꯏꯅ ꯑꯩꯕꯨ ꯌꯥꯝꯅ ꯊꯥꯖꯕꯒꯤ ꯃꯑꯣꯡꯗꯁꯨ ꯑꯩꯕꯨ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯄꯣꯠ ꯂꯩꯕꯤꯌꯣ ꯃꯉꯣꯟꯗꯒꯤ ꯈꯤꯇꯪ ꯑꯃ ꯑꯅꯤꯗ ꯑꯣꯏꯇꯥꯔꯁꯨ ꯃꯌꯥꯝ ꯂꯥꯞꯅꯔꯁꯤ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇꯁꯨ ꯑꯩ ꯅꯨꯡꯉꯥꯏꯕ ꯀꯟꯇꯦꯟ ꯁꯦꯝꯖꯔꯛꯀꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅꯕ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯃꯊꯪ ꯊꯦꯡꯅꯁꯤ ꯕꯥꯏ ꯕꯥꯏ ꯃꯦꯝ